ꯍꯧꯖꯤꯛꯁꯤ ꯂꯥꯟ ꯑꯃ ꯊꯣꯛꯒꯗꯧꯔꯤꯌꯦ ꯀꯣꯚꯤꯗꯇꯒꯤ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯇꯣꯛꯁꯤ ꯍꯥꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯒ ꯈꯨꯠ ꯁꯣꯛꯅꯕ ꯌꯥꯕꯅꯦꯕ ꯑꯣꯖꯥꯒ ꯑꯗꯣ ꯈꯨꯠ ꯁꯣꯛꯅꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯩ ꯍꯥꯏꯔꯤꯗꯨꯅꯤ ꯃꯔꯝꯗꯤ ꯈꯨꯠꯁꯤꯗꯒꯤ ꯀꯣꯚꯤꯗꯁꯤ ꯂꯧꯅꯩꯌꯦꯕ ꯀꯩꯅꯣꯗꯒꯤ ꯀꯟꯇꯦꯛꯇꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯤꯗꯤ ꯈꯨꯠ ꯄꯥꯏꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯑꯃꯗ ꯀꯣꯚꯤꯗ ꯄꯛꯄ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯕꯗ ꯃꯊꯪ ꯁꯝꯅꯔꯒ ꯑꯗꯨꯝ ꯀꯣꯚꯤꯗ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯥꯕꯜꯁꯤ ꯆꯣꯡꯒꯨꯝꯁꯤ ꯍꯥꯏꯗꯣꯔꯤꯕ ꯂꯥꯟ ꯇꯧꯅꯗꯣꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯃꯁꯤ ꯏꯔꯥꯡ ꯊꯧꯅꯒꯗꯧ ꯃꯥꯜꯂꯦ ꯃꯩꯇꯩꯒꯤꯗꯤ ꯊꯥꯕꯜ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒꯤꯗꯤ. A few moments later. Ano? Hey, ay hat yam kai. Ay nung may po nung may makun mari mga ta. Ay lagthole sa kay sai. Ay hat yam kai. Ano? Ano? Ay hat yam kai. 1 hour later. 不要来见，你从空的那个都中了嘞。我